ꯄꯨꯡ 52 ꯂꯦꯡꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯃꯥꯡꯕ ꯑꯗꯣꯝꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝ ꯄꯨꯡ 52 ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯣꯝꯗ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯃꯨꯚꯤ ꯑꯁꯤꯗꯅ ꯀꯔꯝ ꯇꯧꯈꯤꯕ ꯑꯍꯥꯟꯕꯃꯛꯇꯗ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯑꯅꯤꯁꯨꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯊ꯭ꯔꯤꯂꯔ ꯋꯥꯔ ꯃꯨꯚꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯟ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2016ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯊ꯭ꯔꯤꯂꯔ ꯋꯥꯔ ꯃꯨꯚꯤ ꯑꯃꯅꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯅ ꯃꯥꯏꯛꯀꯤ ꯁꯛꯇꯝꯗ ꯑꯥꯔꯃꯤ ꯍꯦꯃꯔ ꯇꯣꯃꯤꯒꯤ ꯁꯛꯇꯝꯗ ꯇꯣꯝ ꯀꯨꯂꯦꯟ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯎꯔꯦ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯗꯦꯖꯥꯔꯠ ꯑꯃꯗ ꯃꯥꯏꯛ ꯑꯃꯗꯤ ꯇꯣꯃꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯟ ꯑꯃ ꯆꯪꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯛ ꯑꯃꯗꯤ ꯇꯣꯃꯤ US ꯃꯦꯔꯤꯟꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯔꯨꯕ ꯃꯤꯁꯟ ꯑꯃ ꯑꯣꯏꯅ ꯇꯝꯊꯤꯔꯕ ꯂꯥꯜꯍꯧꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯦꯝ ꯇꯧꯗꯨꯅ ꯀꯥꯞꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯔꯝꯃꯤ ꯄꯨꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯝꯂꯕ ꯃꯤ ꯈꯔ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯑꯣꯏꯅ ꯎꯔꯝꯃꯤ ꯃꯥꯏꯛꯅ ꯇꯦꯔꯣꯔꯤꯁ ꯂꯤꯗꯔ ꯑꯗꯨꯕꯨ ꯑꯦꯝ ꯇꯧꯗꯨꯅ ꯀꯥꯞꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯀꯩꯅꯥ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯃꯥꯏꯛꯅ ꯑꯦꯝ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯝꯖꯤꯜꯂꯝꯃꯤ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛ ꯆꯃꯝꯅꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯩꯅꯥ ꯑꯃꯁꯨꯡ ꯕꯣꯔ ꯑꯅꯤꯃꯛ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯛꯈ꯭ꯔꯕꯅꯤ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯤ ꯑꯃꯕꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯆꯠꯅꯗꯦ ꯍꯥꯏꯅ ꯋꯥꯈꯜꯁꯤꯅ ꯆꯔꯥꯡꯅꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯃꯤꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯗꯅꯕ ꯑꯃꯁꯨꯡ ꯀꯥꯞꯅꯕ ꯃꯥꯏꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯒꯥꯔꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁ꯭ꯅꯥꯏꯄꯔꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨ ꯎꯔꯝꯈꯤ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯏꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯥꯏꯛ ꯑꯃꯁꯨꯡ ꯇꯣꯃꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒ ꯀꯥꯞꯅꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯏꯛ ꯑꯃꯁꯨꯡ ꯇꯣꯃꯤꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯛ ꯑꯃꯁꯨꯡ ꯇꯣꯃꯤ ꯂꯝꯕꯥ ꯄꯥꯕꯗ ꯋꯥꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯔꯝꯈꯤꯗꯦ ꯑꯃꯁꯨꯡ ꯂꯣꯠꯂꯒ ꯃꯐꯝ ꯆꯥꯕꯗ ꯂꯨꯝꯃꯒ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯃꯥꯏꯛ ꯑꯃꯁꯨꯡ ꯇꯣꯃꯤ ꯊꯤꯔꯨꯅꯕ ꯊꯧꯔꯥꯡꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯎꯐꯨꯜꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯦꯟꯁꯇ꯭ꯔꯣꯝ ꯂꯥꯛꯑꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯃꯥꯏꯛ ꯑꯃꯗꯤ ꯇꯣꯃꯤ ꯃꯈꯥ ꯇꯥꯅ ꯎꯐꯨꯜꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯔꯝꯃꯤ ꯑꯁꯨꯝ ꯆꯦꯟꯊꯈꯤꯕꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯈꯪꯗꯅ ꯃꯈꯣꯏꯅ ꯕꯦꯁꯇ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗු ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯑꯅꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯠꯀꯗꯕ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯄꯨꯡ 5ꯒꯤ ꯖꯔꯅꯤ ꯑꯣꯏꯔꯝꯃꯤ ꯎꯐꯨꯜꯒꯤ ꯅꯨꯡꯁꯤꯠ ꯁꯦꯟꯁꯇ꯭ꯔꯣꯝ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯄꯣꯠ ꯑꯗꯨ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯛꯅ ꯇꯣꯃꯤꯗ ꯃꯈꯥ ꯇꯥꯅ ꯆꯠꯇꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯃꯥꯏꯟ ꯍꯥꯏꯕꯗꯤ ꯕꯣꯝ ꯐꯨꯝꯃꯒ ꯊꯝꯕ ꯖꯒꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯇꯣꯃꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯃꯤꯅ ꯃꯥꯏꯛꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯁꯣꯏꯗꯅ ꯗꯦꯖꯥꯔꯠ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯃꯥꯏꯛꯇ ꯇꯣꯃꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯏꯛꯅꯗꯤ ꯆꯠꯄ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯣꯃꯤꯅ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯇꯣꯃꯤꯅ ꯃꯥꯏꯛꯇꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯍꯥꯟꯅ ꯆꯠꯂꯝꯃꯤ ꯃꯥꯏꯛꯇ ꯇꯣꯃꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯦꯝ ꯂꯩꯇꯦ ꯍꯥꯏꯕ ꯎꯠꯅꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯥꯏꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯄ ꯃꯤꯀꯨꯞꯇ ꯐꯨꯝꯗꯨꯅ ꯊꯝꯂꯝꯂꯤꯕ ꯕꯣꯝ ꯑꯗꯨ ꯇꯣꯃꯤꯅ ꯅꯦꯠꯂꯨꯕꯗꯒꯤ ꯄꯣꯈꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯄꯣꯈꯥꯏꯕꯗ ꯌꯥꯎꯈꯤꯔꯝꯃꯤ ꯇꯣꯃꯤ ꯀꯟꯅꯕ ꯃꯥꯏꯛ ꯆꯦꯟꯖꯜꯂꯛꯀꯦꯅ ꯇꯧꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯅꯦꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯃꯥꯏꯛꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯁꯨ ꯐꯨꯝꯗꯨꯅ ꯊꯅꯝꯕ ꯕꯣꯝ ꯑꯗꯨ ꯅꯦꯠꯂꯦ ꯍꯥꯏꯅ
ꯀꯔꯤꯒꯨꯝꯕ ꯏꯟꯆꯤ ꯑꯃ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯨꯕꯗ ꯃꯍꯥꯛꯁꯨ ꯇꯣꯃꯤꯒꯨꯝꯅ ꯄꯣꯈꯥꯏꯕꯗ ꯌꯥꯎꯔꯒꯅꯤ ꯑꯃꯁꯨꯡ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯥꯏꯠ ꯋꯥꯈꯜ ꯂꯩꯇꯥꯔꯝꯗꯦ꯫ ꯃꯥꯏꯠꯅ ꯇꯣꯃꯤꯗ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯕꯦꯁ ꯀꯦꯝꯞꯇ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯛꯄꯅ ꯍꯦꯟꯃꯜꯂꯕ ꯇꯣꯃꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯂꯝꯗꯦ꯫ ꯇꯣꯃꯤꯅ ꯄꯦꯟ ꯀꯤꯂꯔ ꯀꯥꯞꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯐꯥꯏꯒꯟꯗ꯫ ꯅꯥꯔꯕꯁꯨ ꯅꯥꯅ ꯇꯣꯃꯤ ꯔꯦꯗꯤꯑꯣ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯕꯦꯁ ꯀꯦꯝꯞꯇ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯃꯤꯒꯤ ꯋꯥꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯦꯠꯂꯒ ꯊꯝꯂꯤꯕ ꯕꯣꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯦꯠꯂꯤꯕ ꯕꯣꯝ ꯑꯁꯤ ꯑꯔꯤꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯣꯃꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯔꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯔꯤꯛꯁ ꯂꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯇꯣꯃꯤꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯂꯒ ꯃꯀꯣꯛꯇ ꯑꯦꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯇꯣꯃꯤ ꯁꯤꯖꯈꯤ꯫ ꯃꯥꯏꯠ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯀꯞꯂꯝꯃꯤ ꯃꯊꯟꯇ꯫ ꯃꯥꯏꯠ ꯃꯊꯟꯇ ꯗꯦꯖꯥꯔꯠꯇ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯡꯁꯨ ꯕꯣꯝ ꯅꯦꯠꯂꯨꯕꯅ ꯂꯦꯡꯕ ꯌꯥꯗꯕ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗꯕꯅ ꯉꯥꯎꯔꯕ ꯃꯥꯏꯠ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯎꯞꯀꯤ ꯃꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯤꯡꯖꯪꯗ ꯀꯤꯗꯨꯅ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨ ꯆꯤꯡꯖꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯕꯦꯒ ꯑꯗꯨ ꯐꯪꯂꯝꯃꯤ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯗ ꯔꯦꯗꯤꯑꯣ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯑꯍꯦꯟꯕ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯇꯣꯃꯤꯒꯤ ꯕꯦꯒꯇ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯥꯏꯠ ꯑꯁꯤ ꯁꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯁꯣꯂꯔ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯔꯒ ꯔꯦꯗꯤꯑꯣ ꯑꯗꯨ ꯃꯊꯧ ꯇꯧꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯄꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯆꯤꯊꯗꯨꯅ ꯇꯝꯂꯝꯃꯤ ꯇꯣꯃꯤ ꯁꯤꯕꯒꯤ ꯋꯥꯔꯤ ꯌꯥꯎꯅ꯫ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯕꯦꯁ ꯀꯦꯝꯞꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯏꯠꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯎꯐꯨꯜꯒꯤ ꯅꯨꯡꯁꯤꯠ ꯂꯥꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯅ꯫ ꯂꯨꯔꯤꯕꯗꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 52 ꯆꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯈꯤ ꯃꯥꯏꯠꯇ꯫ ꯑꯗꯨꯅ ꯃꯥꯏꯠ ꯄꯨꯡ 52 ꯉꯥꯏꯕ ꯇꯥꯔꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯃꯊꯟꯇ ꯁꯤꯖꯕ ꯇꯥꯔꯝꯃꯤ꯫ ꯃꯥꯏꯠ ꯇꯣꯃꯤ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯃꯥꯏꯠꯅ ꯃꯁꯥꯗ ꯌꯥꯎꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯈꯔ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯆꯥꯎꯔꯕ ꯅꯨꯡꯁꯤꯠ ꯁꯦꯟꯁꯇ꯭ꯔꯣꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯤꯠꯆꯜꯂꯛꯄ ꯑꯗꯨ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯥꯛꯁ ꯎꯞꯁꯜꯂꯒ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯩꯃꯥꯏꯗ ꯌꯨꯡꯗꯨꯅ ꯍꯨꯝꯗꯣꯛꯈꯤꯗꯅꯕ ꯀꯟꯅ ꯁꯦꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯥꯏꯠ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯏꯟꯆꯤ ꯑꯃꯐꯥꯎ ꯂꯦꯡꯗꯅ ꯀꯟꯅ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯠ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯇꯣꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯈꯤ꯫ ꯃꯥꯏꯠꯅ ꯇꯣꯃꯤꯗꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯂꯥꯞꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯡ ꯀꯌꯥ ꯆꯥꯗꯅ ꯊꯛꯇꯅ ꯂꯩꯔꯛꯄꯅ ꯃꯥꯏꯠ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯕ ꯂꯥꯛꯄ ꯉꯥꯏꯕ ꯃꯇꯝ ꯑꯁꯤ 43 ꯑꯋꯥꯔꯁꯇꯪ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤꯡꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯁꯨꯝ ꯍꯟꯊꯔꯛꯄꯅ ꯃꯍꯥꯛ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯑꯇꯤꯌꯥꯗ ꯀꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏ ꯂꯩꯔꯒꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯍꯥꯛꯅ ꯀꯞꯄ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯝꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯍꯤꯡꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯗꯒꯤ ꯁꯤꯖꯅꯕ ꯅꯣꯡꯃꯩꯗꯨꯅ ꯃꯀꯣꯛꯇ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯆꯠꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯝꯂꯝꯈꯤ꯫ ꯃꯥꯏꯠꯇ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯅꯕ ꯍꯥꯏꯅ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯠꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯊꯥꯡꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯕꯣꯝ ꯑꯗꯨꯅ ꯄꯣꯈꯥꯏꯕꯗ ꯁꯤꯔꯅꯤ ꯍꯥꯏꯅ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯥꯏꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯏꯠꯅ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣ ꯑꯗꯨ ꯄꯨꯔꯛꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯌꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯏꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯠ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯄꯨꯡ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯏꯠ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯨꯝꯅ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯥꯏꯠ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯂꯥꯟꯃꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯂꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯏꯠꯇ ꯎꯠꯂꯝꯃꯤ꯫ ꯃꯥꯏꯠꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯁꯥꯟꯅꯄꯣꯠꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯟꯃꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯨꯊꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯄꯨꯔꯛꯅꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯒꯨꯝ ꯃꯇꯦꯡ ꯄꯥꯡꯂꯝꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯄꯅ ꯃꯥꯏꯠꯅ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯉꯣꯟꯗ ꯌꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯃꯗꯤ
mahakki nupina might khanglamdana namlamba video sing adu thengnarakhi aduga video aduda mahakki nupina might pu halakpa ngairi amasung thuna yariba makhai yumda halaknaba hairamba record adu thengnarami video adu urubada might akiba forami amasung thamoi soami mahakna khalami madudi mahak amuk hanna mahakki nupi adu uba phangkhidra haina asum tawna soktharba might tumningba forami amasung sakliba mai adusu mutkhirami desert ta leiba sa sing na khongmo makhol adu tarami maina nomai kap kap tuna sa sing adu chen kinaba kanna honarami adubu sa sing adu chen khiramde sa sing adu might ki manakta sangsilai aduga tomi gi asiba hachang adu sa sing aduna chen khirami maina sa duda nomai kapkhi aduga sa duna fumduna leiramliba bom adu netlubada pokhairaki maduda might ta koisillaga leiramba sa atai geidusu chen khirami sen nasi nongalakle ngarang thengnakiba khunggangi nupa adusu ngasi might pu naba amukhana lakhirami nupa aduna might ta haifen noklaga leirami khunggangi nupa aduna asengba wafam khara hairami might ta madudi mahaksu desert asida mathanta nungdang lei tamthiraba sa kyagi marakta desert ta ithanta leiba haibasisu angakpa amani haina might ta tamlami nupa aduna might ta khongkap khara thangdoraknaba hairami adubu might na di madu taramde aduga might na hairami mafam sida bom kya fumduna lei haibase wafam adu tabada nupa aduna might ta hairami nahaksu tonganba khongthang amada aigumna chatlabudi kaisu tawroi haina wafam sida tonganba khongthang haibadi chumdring chattaba khara fairap koina chatpagi niyom haibani aroi boina might na nupa duda radio du pubiraknaba hairami haujikti nupa duna radio du puraklaga might ta pirami aduga mafam du thadoktuna chatkhirami might na matam yenglame aduga pung 13 da ngaire mabu kannabagi rescue team yorakadabase aduga might wakhalgi mitrangda tomi sibadagi hawalami amasung might pu puning thogatpa wahai oina nahak mafam asidagi yamna thuna chatkhigadaबनी haina might ta hairami asum tawna numit amuk tare aduga amukasu ningsinglami tamthiraba sasing amuk laglagani numidang yaure haina khanba loibaga sasing adu laglami might ta yauriba nomai maru masingdagi sasingi masingna helami sasing aduna might ta onjalaga chongsilami might sasing adubu mayok narami sasing aduga mayok nabada might nongalakpa khanghaudre wabana soktharaba might pung amuk yenglaklammi pung taretang ngasilakpa mahakna thengnarami pung nifu manga haukhre might desert ta mathanta leibado mahaki khongfam haujiksu NC ama fawa lengdana leiri might mahaki makok thongba singdagi paw fawraklami amasung hairaklammi nangbu kannaba chatkhiba team adu pung 10 chondagani haina masina tagli might amukasu pung 13 chondana leigadauri haibado makok thongba sing aduga might ka wari sanaringai tanjaduda might ki wakhalgi mitrangda mahaki nupi adu sofa da famba mamita urakhi might chokthabagi pankhai leitrabada manglomda tutharake haina tawroklami adubu might na netliba bom adu thadoktringaida khunggangi nupaduna matam sana might pu tugadabadagi ngakpirami aduga nupaduna hairaklami aisu nangumna fummaga thanamba bom da netlui aduga pokhairakpada mahaki khong yaukhi haina nupaduna makatana amukasu might ta hairaklami aigi khong mangkhibasina aigi punsi loire karimta kanadre haina khalami nupaduna might ta makhatarami khong mangkhrabasu nungaiba punsi ama oire aigi nupi thengnarubadagi haina makataraduna nupaduna puning thogatuna hairami madudi punsi sida thokningba thodok thokchanu mai leiraga cheloidabani manglomda sangsingadabani haina asumna nupaduna might ta puning thogaluduna karigumba khara pithaklami aduga aroibada nupaduna wafam ama sengdolhami madudi mahak desert asida fomliba bom singa si lokthokutuna yolaga imung puriba misak amani haina mahakna makha taraduna bom singa du lokthoklaga thakpa loiraba juice can sing amana amuk mahu sinjali haina mahakna makha taraduna noma nupadugi masanupina mahakpu mating panglingaida nupi masa adu fumduna thamba bom adu netkhi aduga mahak pokhaibada sikhi matawasumna nupaduna wafam kaya asi hairamlaga mafam du thadokhirami aduga might na nupaduga masanupi aduga makot samnaraga sakhibadu ukhirami adubu nupi masa adu might na sagatpa wakhalgi mitrang oiramkhi asumna wakhal khallingaida khanghaudana nomai maru ama might ta pankhi mahakna khalai madudi tamthiraba terrorist sing aduna might amasung tomi hatkadabagi tanarakpa asi ngasi thengnare haina terrorist sing aduna might ta nomai leptana kapsilaklami mahakna su nomai kaptuna mayoknari adubu masa pumba solaba might
ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯃꯁꯨꯡ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯐꯥꯎꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯝꯂꯤꯕ ꯕꯣꯝ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯀꯥꯞꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯣꯈꯥꯏꯔꯛꯄ ꯕꯣꯝꯗꯒꯤ ꯆꯥꯏꯊꯣꯔꯛꯄ ꯎꯐꯨꯜꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯅꯥꯏꯄꯔ ꯑꯗꯨ ꯂꯧꯈꯠꯂꯒ ꯑꯃꯃꯝꯇ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯛꯅ ꯌꯦꯡꯅꯕꯁꯤꯡ ꯍꯥꯠꯇꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯈꯤꯕ ꯇꯤꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯖꯥꯔꯠꯀꯤ ꯂꯝꯅꯤ, ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯔꯛꯇ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯃꯥꯏꯛꯄꯨ ꯎꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯛꯅ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯃꯤꯇꯔ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯎꯔꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯁꯤ ꯀꯥꯞꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯥꯏꯛ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯤꯡꯕ ꯂꯥꯛꯂꯕꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ꯫ ꯃꯍꯥꯛꯅ ꯈꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯗꯅ ꯄꯨꯟꯁꯤ ꯃꯥꯡꯈꯤꯗꯣꯏ ꯁꯔꯨꯛ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯥꯡꯈꯤꯕꯅ ꯐꯩ ꯍꯥꯏꯅ꯫ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯕꯣꯝ ꯅꯦꯠꯂꯤꯕꯗꯨꯗꯒꯤ ꯊꯥꯡꯗꯣꯔꯛꯈꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤꯗꯦ꯫ ꯃꯥꯏꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯆꯃꯝꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯛꯅ ꯐꯨꯝꯂꯒ ꯂꯩꯕ ꯕꯣꯝ ꯑꯗꯨ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯧꯇꯥ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯀꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯟꯃꯤꯒꯤ ꯁꯥꯟꯅꯄꯣꯠ ꯎꯕ ꯐꯪꯈꯤ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯈꯨꯡꯒꯪꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯥꯏꯔꯝꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯥꯏꯛ ꯋꯥꯈꯜ ꯇꯥꯔꯛꯑꯝꯃꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥꯗꯨꯅ ꯕꯣꯝ ꯑꯗꯨ ꯀꯦꯟ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯁꯤ꯫ ꯃꯥꯏꯛ ꯀꯞꯄ ꯍꯧꯔꯛꯑꯝꯃꯤ ꯑꯃꯁꯨꯡ ꯑꯃꯨꯛꯀꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯀꯞꯄ ꯑꯅꯤ ꯑꯁꯤ ꯄꯨꯟꯖꯜꯂꯝꯃꯤ꯫ ꯃꯥꯏꯛ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤꯔꯝꯃꯤ꯫ ꯃꯥꯏꯛ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯍꯜꯂꯛꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯏꯛꯅ ꯈꯨꯔꯨ ꯅꯥꯝꯃ ꯀꯨꯜꯂꯒ ꯍꯥꯟꯅꯒꯨꯝ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯗꯨ ꯑꯔꯣꯏꯕꯗ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯨꯚꯤꯁ ꯔꯤꯚꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕꯗ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫